Manipur News Reader की channel की video amta update tawjage ngasi phongwasi phongna January की tang 18 da Naurem Dizamani tha ahum gi interim bell pikre Rekha Mihat Imphal East की session court na singjam mathak thukchom laikai digi Rekha Misi ga mari lainana phajinrun lairakhiba mapuroiba Naurem Dizamni bu ngasi lupa lakh amagi PR bon amasum state langa ki gazette officer anina security ohenduna tha ahum gi oiba interim bell pikre laikhidraba Rekha gi mapuroiba Naurem Dizamni gi damak ma ki masanupi amana bell pibinaba court wakhalakibagi matung ina ngasi hearing chathiki miyo adugi haksang ipibam yenglaba matung court na tha ahum gi oiba interim bell pikibani loinana court na miyo adugi health report March 19 da pikhalaknaba khangan kibaga loinana makha tana hearing chathagani hairi mamang sahi gi me 18 da Naurem Rekha laikhidabaga mari lainana thagalakiba charge sheet ki matung ina court na January 19 da miyo adugi charge level lepani hairi Naurem Rekha laikhidabaga mari lainana thigalakhiba aduda Dizamani khwaidigi singnaba miyoi oikhi adumak sap chabat langla langjin phangdana lakhi case aduga mari laina thigalakhiba charge sheet ta Naurem Dizamani misi aduda khwaidigi singnaba miyoi ni haina palakhi hainasu pawsin makatana fundurakli